ꯑꯍꯥꯟꯕꯗ ꯀ꯭ꯔꯣꯝ ꯑꯣꯔ ꯒꯨꯒꯜꯗ ꯆꯪꯉꯣ ꯆꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯥꯒꯗꯕꯁꯦ www.incometax.gov.in ꯑꯅ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯗ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯑꯗꯣꯝꯗꯤ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯊꯥꯔꯒ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯑꯅꯤꯁꯨꯕ ꯍꯣꯝ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯆꯪꯕꯤꯔꯣ ꯑꯍꯥꯟꯕꯒꯤ ꯂꯤꯡ ꯑꯙꯥꯔꯁꯤꯗ ꯅꯝꯃ ꯃꯇꯨꯡꯗ ꯁꯤꯒꯤ ꯄꯦꯖꯁꯦ ꯊꯣꯛꯂꯛꯑꯅꯤ ꯂꯤꯡ ꯑꯙꯥꯔ ꯄꯥꯟ ꯅꯝꯕꯔ ꯏꯁꯟꯕꯤꯔꯣ ꯑꯙꯥꯔ ꯅꯝꯕꯔ ꯏꯁꯟꯕꯤꯔꯣ ꯑꯗꯨꯒ ꯅꯦꯝ ꯑꯦꯁ ꯄꯥꯔ ꯑꯙꯥꯔꯗ ꯌꯥꯎꯔꯤꯕ ꯃꯤꯡ ꯃꯃꯤꯡꯗꯣ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯣꯝꯒꯤ ꯏꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯥꯏ ꯍꯦꯞ ꯑꯣꯡꯂꯤ ꯏꯌꯔ ꯑꯣꯐ ꯕꯥꯔꯠ ꯏꯟ ꯑꯙꯥꯔ ꯀꯥꯔꯗ ꯑꯗꯣꯝꯒꯤ ꯑꯙꯥꯔ ꯀꯥꯔꯗꯠꯇ ꯆꯍꯤ ꯈꯛꯇꯪ ꯏꯕ ꯌꯥꯎꯔꯒꯗꯤ ꯁꯤꯒꯤ ꯑꯍꯥꯟꯕꯁꯦ ꯈꯣꯠꯄꯤꯔꯣ ꯑꯗꯨꯒ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯁꯨ ꯌꯥꯎꯕ ꯑꯗꯩꯗꯤ ꯏꯌꯔꯁꯨ ꯌꯥꯎꯕ ꯃꯟꯁꯨ ꯌꯥꯎꯕ ꯑꯣꯏꯔꯒꯅ ꯁꯦꯀꯦꯟ ꯁꯨꯕꯒꯤ ꯑꯥꯏ ꯑꯦꯒ꯭ꯔꯤ ꯇꯨ ꯚꯦꯂꯤꯗꯦꯠ ꯃꯥꯏ ꯑꯥꯙꯥꯔ ꯗꯤꯇꯦꯜ ꯍꯥꯏꯕꯁꯤꯗ ꯅꯝꯃꯒ ꯑꯗꯣꯝꯅ ꯁꯤ ꯂꯤꯡ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯧꯖꯤꯛ ꯃꯦꯟꯕ ꯂꯣꯏꯔꯦ ꯂꯤꯡ ꯑꯙꯥꯔꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯣ ꯇꯤ ꯄꯤ ꯑꯃ ꯊꯥꯔꯛꯀꯅꯤꯀꯣ ꯑꯣ ꯇꯤ ꯄꯤ ꯑꯃ ꯊꯥꯔꯒ ꯑꯩꯈꯣꯏ ꯁꯤ ꯃꯦꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯂꯤꯡ ꯇꯧꯕ ꯁ꯭ꯇꯦꯞꯁꯨ ꯂꯣꯏꯔꯅꯤ ꯁꯤ ꯑꯣ ꯇꯤ ꯄꯤꯁꯦ ꯃꯦꯟꯁꯤꯟꯕꯤꯔꯣ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗ ꯊꯥꯔꯛꯀꯅꯤ ꯑꯣ ꯇꯤ ꯄꯤ ꯑꯗꯨꯒ ꯑꯣ ꯇꯤ ꯄꯤ ꯃꯦꯟꯁꯤꯟꯂꯕ ꯃꯇꯨꯡꯗ ꯚꯦꯂꯤꯗꯦꯠ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝ ꯁꯤꯗ ꯔꯤꯀ꯭ꯋꯦꯁ ꯐꯣꯔ ꯑꯙꯥꯔ ꯄꯥꯟ ꯂꯤꯡ ꯁꯤꯁꯦ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯃꯨꯛ ꯆꯦꯛ ꯇꯧꯃꯤꯟꯅꯁꯤ ꯑꯃꯨꯛ ꯕꯦꯛ ꯍꯟꯕꯤꯔꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯂꯤꯡ ꯑꯙꯥꯔ ꯑꯅꯤꯁꯨꯕꯁꯤꯗ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯙꯥꯔ ꯅꯝꯕꯔ ꯄꯥꯟ ꯅꯝꯕꯔ ꯃꯦꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯚ꯭ꯌꯨ ꯂꯤꯡ ꯑꯙꯥꯔ ꯁ꯭ꯇꯦꯇꯁ ꯍꯥꯏꯕꯁꯤꯗ ꯅꯝꯕꯤꯔꯣ ꯊꯣꯛꯂꯛꯑꯦ ꯁꯤꯗ ꯌꯣꯔ ꯄꯥꯟ ꯗꯣꯠ ꯏꯁ ꯂꯤꯡ ꯇꯨ ꯑꯙꯥꯔ ꯅꯝꯕꯔꯒ ꯑꯩꯒꯤ ꯄꯥꯟ ꯀꯥꯔꯠꯁꯤꯒ ꯂꯤꯡ ꯇꯧꯔꯦ ꯍꯥꯏꯔꯦ ꯁꯤ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯕ ꯄꯤꯔꯒꯗꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯤ ꯌꯥꯔꯤꯉꯩ ꯃꯌꯥꯝ ꯈꯪꯕꯤꯅꯕ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕ ꯌꯥꯝ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯗꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯃꯤꯟꯅꯔꯁꯤ